Laingakna Nampuda census pangthoknaba honabagi mayokta JFD na ngasi ahing nongyai pung nifuga nipan gi general state lauthokre. Lamdam asida NRC updation tawduna logi wangda sanglakhiba mito miyan chasing asi khandoklaba matung census pangthokadabani haina JFD amasum tungan baluk kayana sangsiliba khongjang asigi mayokta laingakna Nampuda census tawnaba honabagi mayokta ngasi ahing nongyai digi horaga tha asigi taraga mapan gi ahing nongyai fawba pung nifuga nipan ni supna general state chatharagani ngasi fawba lengana karimata tasinadaba thoklabadi violence ki thawdoksing yauna hena kanba khongjang singjang silagani haina Jetendra Ningombam ngasi Wall Club ta leiba JFD office ta pangthokiba pawgi mifum amada phongdokre Magna Makata na haikibada census pangthoktrngai mamangda NRC updation tawbiyu haina logi wangbada sangsilakiba mito miyan chasing asi khandokpiyu haina lengak ta kyarak hana taksinduna lakibani loinana dimana siga mari lainana makal makha kyagi khongjang singju sangshinduna lakibani adubo lainga asina miyamgi kholaw asi mak tana tasinadana khangna khaksinadana namfuda census sathanaba enumerator amasum supervisor sung training pibigi thong kya sathaduna lakpi adubu JFD gi maikedi gi hairiba singa si thingna bo honaduna lakpi makata na su thingna bo honaduna lakhi bani mito miyan cha sing khandoklaga census sathagadabani haina demand toriba sida lengang na asubu thawdang dobigi mahutta ngasi dagi nampuda self enumeration hawon kiba amasum makata na census sathana bo honaba sigi mayokta JFD amasum masiga satminari balup sing munna tanaraba matungda khangna khangminadraba tana tasinnadraba lainga ki mangakkanba thawong asigi mayokta ngasi ahing nongyai rigi numinini supna general strike chatharagani JFD amasum asiga satminariba sing amasum tamgi tuan balup singna sangsingadoriba khongjang asi laibak miyam wanaba nati NRC updation tawraba matungda census pangthokadabani haina miyamna lauriba kholaw si lainga asina tamalaktabadagi miyamgi pendabagi khulaw kya lakpadigi laingakta akanba pressure pinaba general strike khongjang sathakadabani census pangthokringai de NRC updation tawgadabani hairiba si indigenous people singi tungi mirolgi laibak amasum interest kannabagi damaktani census pangthokringai de NRC pangthokadabani haiba dimana si lonia ba dimana mani maram aduna laingana census pangthokringai da NRC pangthoknaba sabsana thabak pekhalaktrabadi violence yawba hena kanba khongjang kya satharagani haiki pawgi mifam adura saru yakhiba native peoples Manipur gi core convener Dr. L Fawmain haikibada census pangthokringai mamangda NRC updation tawduna mitop miyan chasing khandokadabani hairiba dimana si naga singasu mapung phana sawali masigi damak sabsana thenagani NRC pangthokpa haibisi ngasigi amasum tungi yellow missing kannabagi damaktani haina phongdokhi pawgi mifam aduda Maitei pangal gi maikei digi su NRC pangthoktu na mitop miyan cha sing hana khandokadabani haina phongdokhibaga loinana khongjang asida Meetei pangal singna mapung phana sakotkani hairi NRC update tawduna census pangthokpa yaroi haina paksana protest atakri census ki training thugaina bo honakri census ka mari lainana ngasi dagi self enumeration ki process hobaga loinana September amadigi house listing tawgadoriba sigi mayokta ngasi khoirambal kaithel yawna mafam kyara paksungna protest atakri JFD student wing gi thaumisingna DM College of Teachers Education da chathariba enumerator amasum supervisor gi training thugaina bo honabada police ka sauna monakri NRC updation tawdana census pangthokpa yaroi haina tuan mafam kyada paksana Maheiloi singi rally pangthoktuna khulaw kya lakri JFD na sangshiliba khongjang asibu sawaladuna khoirambal kaithel gi porpham phambi singna sunga sinomi goiba sintha leptuna wakat mifam satakre loinana no NRC no census haina thaba placard kya su thetpa yawna khulaw kya su laukre khongjang aduga mari lejana JFD gi secretary organization Longjam Ratan Kumar na phungdokhibada ngasi dagi self enumeration gi process hobaga loinana September amadagi house listing tawba horagani hairibasi miyamna makhalamata gi cooperation pibigano JFD na talbi dimana si inglising amaga samapan gi yankhai ga matu gi census data yumpham oiraga NRC update tawbiyo madugi matung ina census operations athabiyo haibani Dimana si Government of India, Manipur Laingak, Register General of India yauna Manipur Government su memorandum pisinduna taksingkrabani. JFD na sangsi libi ihawasi logim iyeng da su yamna constitutional oiba mani. Indian Constitution ki Foreigner Act 1946
Citizenship Act 1955, Immigration and Foreigner Act 2025 की मतुंग इना Indian Territory manung foreigners sing lenga ke ya yaudna sanglakpa yade haibasi yamna mek singlaba wapma mani foreigner khandu o haiba dimana si ngasi ngarang khakta talakpa dimana manati English nga maga samapan ga marfu da Manipur lenga ka point taraga taruk yawa MOU ama khuyak pina khiba lairi masigi matung English nga maga samapan ga maudra ga marida MOU adu amuhana reaffirm tawkrabani asuk kuiraba matam asi fawda matam gi paliba lengangna political will yaudabadagi thabak tu onthok pangamlamdabani masigi saithing haibabu English ngani ga kun go homdagi me ohumda illegal immigrants singna makhoi goeba tongan ba homeland ama semnabagi damak lamdam asida lairibu yellow fruit singda landara khibani lan asi haujik loiri habi yadri lan asina maram oiraga sarang naba phibam amada lairingai seleksida census operation pangthokani haina Paliba lenga asina thorang libis yamna mathungukta thawang amani illegal immigrants in the leba asigi national security the threat pi haiba khangna illegal immigrants asi detect tonaba mechanism amata puthokta basi Manipur miyam gi eni yamna lebak thibani ngasi dagi haukraba self enumeration ge process asida yellow proof amata na response to bigano September amadagi haugaduriba house listing asida pakna non cooperation movement sathabiyu ZFD na sutielaba matam sida angamba pangal sijinaduna census operation asi thingani karigumba aranaba census data yumpham oiraga delimitation torakpa tarabdi lamdam asigi yellow proof punamak kankulumut khragani haibis ekoi khaminasi census operation asida enumerator supervisor oina thabak tawgadoriba laingaki employee sing su furuki amari tungi mirol gi khalaga census operation gi process asidagi laptop yu karigum balai bak miam gi operation da fatanung da thoklabadi madugi texak masana pujagada bane haki Rongmai Naga Student Organization Independence Day athingba pirubagi samon dakri None District Administration sinduna None da August taraga mangara pangthokiba marfu suba Independence Day gi thoramna Rongmai Naga Student Organization RMSOM na sirol thoktuna thoramadudha Maheiloi sing amasum oza sing national event asida saruk yabada athingba pikiba aduga mari lainana tha asigi taraga mapan gi pung ama taba matamda None DC office ta laknaba samon tawkhre hari None gi executive magistrate sub deputy collector Thuan Kim Niyumaina None district ki Longmai da leiba Rongmai Naga student organization ki president na pikiba samon ama da hairibana organization asina UNC gi emergency total shutdown sogali haiba Tal makhada national event asida Maheiloi amasum oza sing saruk yabada athingba thamli haina sirol thokibaduna maram oiraga August taraga mangada Longmai 3 public ground pangthokiba marfu suba Independence Day gi thoramaduda mass pasta Maheiloi sing saruk yaba amasum educational institution singi functioning yauna babok sing the sound akaiba thonki maramaduna BNS 2023 gi section 127 amasum BNS 2023 gi section 2021 gi makhada legal action lawroidabagi maram kari leibagi haibadugi maram pinaba August taraga mapan gi nung thilpung ama taba matamda DC office ta leiba executive magistrate ki office ta appear tawragadabani karigum appear tawdaba tarabadi organization asigi mathata logeba thabak kya pekhatpa ya heri Sugi ground rule thugairabadi akanba action lawkhatkani haina state lengana kiano amasum UPF to warning tawkhri Hauji India lenga amasum Manipur lenga gyauna peace talk sa thariba koki su militants sing su agreement violate tawre habigi report lairi kariguma koki su militants na ground rule gi wangmara thabak tawramnabadi disciplinary action lawkhatkani haina Manipur lenga ki joint monitoring group ki chairman oiriba commissioner cum secretary home and Ashok Kumar IAS na koki su militant singi umbrella body ama oiriba KNO amasum UPF ki chairman secretary da aiba sirol thaduna khankhri joint monitoring group ki chairman khuyek piraga KNO amasum UPF ki chairman secretary da thakiba warol adu da hairibana koki su kedar sing su agreement adu ngang sakadabani State asida thokliba kanglok irang asida India lenga amasum Manipur government yauna su agreement sign tawnariba koki amasum Zomi Furuki kedar singna violation gi thawdo asida senare habigi report lairi loinana thawdok sing asigi matangna mari leinaba investigation agency singna thijinbagi thabak sathari koki su militant sing asina karigumba su gi ground rule thugaiduna violation gi thawong sing sathabada senara matarabadi disciplinary action lakhatkani militant group sing asina su agreement gi tam sing adu violate tawri
amasung kem thadokuna conflict zone singda khulai puduna sarok sin tawbu yauna attack tawbada saruk yare habigi khudam sangdam lairi asigumba thawong si yabang loi amasung masina su agreement asi hangningai ori karigumba su cadre singna ground rule violate tawba natragana designated kem gi wangbada khulai puduna satok sin tawramba natragana unlawful activity singda sendaram tarabadi laiba sigi lairiba logi makhada deal tawgani loinana kari asigumba activity singa sida senaramba tarabadi militant group adugi lusingba singa du khangna satharamba tarabadi government gi maikedi group adugi mathakta akan me action lokhatkani hairi Nemcha Kipgen Yellomi gi lamda sangba yaroi haina banja takre deputy CM Losi Dikho ki squad gari thugai rakre koki theorist Thangboy Kipgen gi loina bi deputy minister Nemcha Kipgen Yellomi gi lamda sangba yaroi haina ngasi kangla tongbi ri yamlaba naga nupi singa protest thaba yauna ban gi khongjang sangkri khongjang sangsilengai de deputy minister Losi Dikho gi convoy gi loina lakhiba paumai naga sedomai me PNTM gi Golden Jubilee Committee gi kangbuna nungna thajilakpadi gi convoy i gari ama ta thokle hari kangla tongbi de ngasi ban gi khongjang sangsin ki badu go mari lenana khongjang loising na phongdora khibada ngasi asi koki terrorist leader Thangboy Kipgen gi loina bi deputy minister Nemcha Kipgen asi by road airport lakani heavy gi pawng phangmadagi naga nupi singna kangla tongbi de ngasi ban gi khongjang asi sangsin ki bani deputy minister Nemcha Kipgen Yellomi gi lamda lakpa yaroi deputy minister ama oiraga naga misam kya hat ki badugi ngasi fawba justice phangandriba karigino matik sadraba deputy minister Nemcha Kipgen mapham laukthokadabani deputy minister asigi mapuroiba Thangboy Kipgen naga misam taruk lairon baifai pharaga hat kiba masum Lanka khulda misam ani hat khibigi thawdog senai miat pasing asida senari bama ki mapuroi basi hausu phawba lenga na phadriba karigino se minister kari tawduna lairibagi mihat sing asigi justice hausu phawba phangandriba karigino se minister na satliba khudingi i nai tabigi maru honbana tana kari tawribigi kangpopi district minister na handak laklam khiba duga ikan kanadana miyoi ani hatkhre asibagi maru hunbiramle Kangpopi DC amasung police mathau tawdri koki terrorist singi favor da thabak tawduna lairi Lanka khulgi khunjani hatkibadu bu Kangpopi district administration amasung police na mateng amata pangdabadagi laikhidraba makhoi ani gi haksang adu none district puraga postmortem takhi maram aduna deputy minister Nemcha Kipgen Yellomi gi lamda lakpi yaru hena phongdokpaga loinana down deputy minister Nemcha Kipgen go back foreigner haina kholaw kya sulauki Bosem gi watermark yaudaba se metric ton samaga humfu laibira se nariba sing kan khatuna thamliba se government kaigadaba CM gi pham tagadaba gi akiba laibagi ra desam PR government lairinga English singaniga kunga manga gi December loan thupna Board of Secondary Education Manipur Bosem gi watermark yaudaba se metric ton samaga humfu laibada se nariba sing asi kan khatuna thamliba se minister gi government kaigadaba pham tagadaba gi akiba laibagi ra haina desamna CM da thaba open letter amada haidi open letter sita makata na haribana matamamada wanomba lakpiganu wakatpa lakpiyu hairamba education minister oiraklaba matamda Bosem gi answer script amadi textbook namnaba watermark yaudaba phawa se metric ton samaga humfu huraluna da lairi haina wakatlabasu kan khatuna thamba haibasi ngang thokiba wa ngaktaba education khudong saba ngaiba politician amani hain lawi ngasi gi lenga pairiba ngasi gi wakhalda tanja phanglingai da aisu huranwa tabani haina ona tainaba wan tokpirabdi huranwa tabani madumakti tokham thokti asumba tawgani hairamba lusingba mana tanja phangli ai huraladi laima huran gadabani haina huranba sangu sawatuna lairabadi asumba tambigadaba Maheiloi singi mayol thudekpani haina desamna phawi desamna asumba phangnaba demand torakpa ihawau kiba numit sing makatana thammi hairaduna masiga mari lainana sangsilakiba khongjang asi tararak sure asumba phangdriba phawbu khongjang sangsikigani haina su pawsna makatana phongtokhi Manipur gi miyam khangandana lam insi ama phawba memara pithok yaroi Manipur gi miyam na karigum wapma amada khangandana India government amasu Myanmar government ta aron be agenda amada Manipur gi lam khara memara pithokna ba hotnari hairiba wapam asi sukya yaba ngamlo haina abros na lusing bu MSU gi organization secretary thingbaijam sanasana phongdokri
Wafam asi Maheiloi kyana saruk yaduna CC Higher Secondary School pangthokpa India amasu Myanmar government ki aron bathorang asibu yaningdaba phungdoktuna satakhiba khongjang amada mana phungdokhibani mana makhata na hai aikhoi gi ipai pu singna thang 10 tanangaklama Manipur gi ngamkhoi asi kari sulaitaba mawongda India government and Myanmar government aron agenda amagi marumda lam khara pithokna bokhona bayaroi hauji Manipur si issue kyana question na lairingai serak sida narol da Manipur gi miyam taklamdana Manipur gi lam insi ema phaw pithokpa yaroi karigumba miyam wakata bidrabadi miyam gi asob ihok sangsilakpa yai haiki Russia da Ukraine khwaidi gi kanma mongda drone attack satakri Russia na su Khut hankhre Russia ki tuan mafam sing Ukraine khwaidi ki kanma mongda nongthakti gi attack satakre Moscow amasum Rostov ki akoi with drone kaya marum kapsilakpada miyoi taruk siri haina Russian officials na phongdokhi sei sigi manung na Ukraine drone amadi missile sizinaduna Russian military gi yamna maruoiba mafam sing amasum energy infrastructure singda attack sataduna lakhi khwaidi ki ikon kon boina nongthakti gi satharakhi bi attack Russian online retailer Wildberries ki maruoiba warehouse mai sakhalaki Russia na su laman khumbu oina counter attack sataduna Ukraine gi drone sanipan ga kungani thui ama ata thonki drone kharadi nongthakta pairingai da intercept tawdun ama ata thonki matung tarakpada Russia na missile amasum drone sejinaduna Ukraine gi mafam kya da attack satakhi India de gi horakhiba billionaires Lakshmi Mittal gi steel plant amasung ama ata thokhiyari Muslim na taba miyueni Waqf Board Committee semada yauri basi laukthokadabani haina wakat khongjang sakri Waqf Board Manipur gi committee semada Muslim na taba miyueni hapsilakpagi thawng adu yaningdaba phungdoktuna ngasi Thawbal district ki manungsan ma irong sesabada wakat khongjat ama sakri Jamaat ul Ulama Irong Sesaba Development Forum Pangal Team Irong Sesaba na silaga pangthokpa khongset aduda Irong Sesaba da libi tuan bi school gi Maheiloi Irong gi CSO sing amadi miyoi kya saruyaki khongset aduda Waqf Board ki lanthumda khut thingjin bi yaroi BJP lenga ki thong yaningde Waqf Board Muslim khaktagini board ta yauri ba non Muslim sing kudakta laukthokadabani haina thaba plate cast sing sijna khiyari